ngarang thokiba akanba nonglei nungsit amadi len yauna akhak arauga loinina chukiba nongna sokhalaba yum amadi mioi singidamak lengakna state disaster relief fund SDRF tagi lupa crore 3 lakh marifudara kaithokle haina manipurgi chief minister N Birena phongdokre ngasi bapuparada leiba chief minister secretary tapangthokiba paugi mifam amada wafam ase phongdokladuna chief minister N Birena hai ngarang thokiba laibak thiba thodok aduna maram oiraga hauzik fawda chathaba survey report ki matung ina yum listing 15 mangta khale yum sokhan kibana maram oiraga leifam leitraba sing hauzik district magistrate singi khuthangda relief camp nimfunithoi hangdokle hariba amang ata thoklaba yum sing asigi manungda Imphal West da yum listing 3.yankai Imphal East da yum listing 5 Vishnupur da yum listing 150 Thobal da yum chanipan Kaksing da yum chamakun Ukhrul da yum chani Tamenglong da yum chamakuntra None da yum chamakun Kamzong da yum chama Churchanpur da yum chamanga nimfu Kangpopi da yum chani humfunithoi amasung Tengnopal da yum chani humfudara mangani state disaster relief fund ki khutangdagi kaithariba santang sing asi chingi district Nepal da lupa lakh nimfuni foot tamgi district tarukta lupa lakh yankai ni hauzik sumakha tana amang ata thoklaba kayagi report lokhali hauzik oriba fibamas da lengakna miyanggi damak Thabak thoram sing paikhali masida lamda masida lediba CSO singnasu awaba taraba miyanggi damak mateng pangbiu miyanggi khudong chanabagi damak district singda grievance cell hangduna miyanggi mateng pangnaba honari masigi khuthangda awaba taraba singna report tobiu amadi CM da pau phone ningba leirabasu telephone number hangduna lediba number aduda call taraktuna khudong chadaba sing adu phongtok piraku haiki State disaster and relief about 90 lakhs, 6 crore and 90 lakhs. My deputy commissioner consenting the 𝗏𝗏𝗡 relief ki mating panala by koi thadokhle Delhi ki district sinda lakh ki changwa thamwe population ko hena amina using the district sinda lakh tu changwa 11 district 40 lakhs ano kaya diba 5 districts na 50 lakhs ito okay ki emotion naman mo na psychology naman mo na pero kara electric or supply de perde ako ano ito or ke ko ko na oran yawe ano naman ko liso no yang pernah mana jadi yang natural calamities ni na kami koi biar komunikasi saya kira koi dulu yang di komunikasi ada dalam koi mana jadi ini yang hamzanya komunikasi ini sejak situ yang di mana itu si koi SDRF makata koi sini makata ada koi pinu si buat mana koi kan orang di sini nah ini saya terus cuma yang cuma orang koi orang apa Misalnya sini kurang bolehnya orang kalau sini pun, ini orang ini karena orang itu orang lebih banyak lebih misalnya sini yang kita pergi dikanser orang handalnya, pergi telepon nomor boleh lagi sini, madu dasarnya pergi madu kaya jadi polisi yang ofisnya siapa yang siapa pergi nama bersu, bayang hari ini payah lagi ni na, untuk tu payah yang penuh tu, hari ini apa, aku itu jadi hasil lebih, nanti mana, aku kita more human, aku di shore, hasil lebih yang aku di, payah puri, hal mana tak kau society sebelum yang disitu society mana, nak orang ini sih.